ताबिरिबा मदि मिटेंग ताबिरिबसिंगु अहानबमक्तदा इकाई खुमनजबग लोइनना तारामना ओक्चरी ngasi amuk pumnamakidamag pujarakliba film asigi maming Harpoon hairiba film asi 2019 gi January 24 ta release tawkiba horror amasung comedy da base tawba film amani film asida Harpoon hairiba sigi arthadi yamna thawba machin tumba yochai amana semba khulai amani hairiba khulai asida thawri su thurami khulai asi nga phaba mi singna samudra da sijinaba khulai makhal amani film ase horakpada Jona kauba nupa ama ulai Jona na magi parents singi photo yamna nungaitana yengdun lerami numit kharanigi mamangda Jona gi parents sing adu gari accident amada siki Jona gi parents singna hana loan mayam ama lorambagi Jona gi mathakta loan sing adu taadunu lerami Jona da magi mamanaba Richard kauba amana phone tawrklami aduga hairai ainangi nayumda lai nang leramo ngayhak leraga Richard na Jona gi mayumda changlakpaga Richard na Jona da leptana yamna sathina phurami tanja asida Jona gi mamanabi ama laklami mamingna Sasa kawi Sasa na Richard pu khamdoktuna Jona bu kanbirami Sasa amasung Jona makhoi ani amana amabu pamnarami maram asina Richard na Jona da sauduna phurami Richard ki matau aduda Sasa na yamna sauna harai nahakna kari amata khangdana Jona da phuriba si Jona gi maral amta leite nahak yamna fataba mini asumna hairaga Sasa amasung Jona na Richard ta yamna saurami Richard su masagi maral yajatuna makhoi ani gi asauba adu phathana ba haiduna bis haibadi samudra mapal amada koiba chatna ba haiduna plan tauraga makhoi ahum punna bis ta laklami makhoina numit chuppa samudra aduda jahaz tongduna koiba chatna ba plan tauraduna laki makhoina numit adugi chana na bahaiduna su pot chai puraklami Richard yamna paisa paiba maming chatpa mapagi macha amani Richard na mamangda kayarak Jona gi khudong chadabada matieng su panglami asumna makhoina jahaz adu tongduna samudra aduda thauduna lakba horami Jona amasung Richard punna phaminaduna wari sanarami aduga Sasana nakal amada nungsa yaiduna hiplami Jona na Richard ta hanglai aigi kari ira lebagino maram amata haidana nangna ingonda phuribado Richard na khumlai aina ngonda chingnakre madudi nanga Sasaga mari leini haina masi khalubana aina sauningbana kari amata khanthaba ngamaudre wahai ase taraga Jona na harai nangna ingonda chingnaribado aranbani aiga Sasaga di chumnagi friend amakaki mari aduni atai amata leite asumna samthoknaraba matungda Jona amasung Richard nga phaminarami tanja asida Jona na Sasaga wari sanaba horami Richard na makhoi ani gi matau adu uraga yamna sauninglami amasung makhoi ani da amuk chingnarami madudi makhoi ani na mari leinaraga mangonda namthak tawbuni haina maram asidagi asawbana fathaba ngamdra Richard na yamna sauningladuna Harpoon kapnanaba aduna Jona da tamduna leiringaida Sasana matau adu uraga pakhatladuna likli bottle amana Richard ki makokta tharakpadagi Richard makhada tuki aduga Sasana Jona da harai aina Richard ta sumna tawribasi mahakna nangbo soidana Harpoon asina kaptuna hatkragani haina tawbuni Jona na Sasa gi wa adu taraga khumlai nangna khalito lalai Richard na ibo kadi suhaloi mana aingonda chingnabaduda asumna tawribani tanja asida Richard gyan taraktuna hawgolaklaga yamna sauna Jona da kutumna thinbada Jona jahastagi samudra aduda taki Sasana yamna sauraduna Harpoon adu lokhatuna Richard ta tamlaklami maduda Richard na Harpoon adu monge tawbada soibadagi Sasana Harpoon adu kapthoraklami Harpoon adu Richard ta palamde aduga Jona na samudra adudagi yanduna kakhalakpada Jona gi makhutu oina panduna lengsilami Richard na madu uraga Sasada mangak mietladuna thamlami Jona na tunglomdagi laktuna Harpoon aduna Richard ki makokta thomlaklami maram asidagi Richard gyan tadana makhada taduna leiki amasung makoktagi I yamna thoklaklami Richard na gyan yaudana makhada taduna leiba adu uraga Jona amasung Sasa yamna pakalami maramdi Richard na gyan taraktuna hawgolaklabadi makhoi animak Richard na lemna thararoi aduga karigumba Richard na sikrabadi Richard ki mapana makhoi anibu lemna thararoi haiduna
Richard tu jahas adugi mapanda puthokuna thamlami. Samudragi ithak aduna maram oiraga Richard jahas adudagi samudra aduda tarami. Richard na samudra aduda tabadagi gyan taraktuna iruirami. Madu uraga Jonana Richard da harpoon aduna tamlami. Richard na madu uraga Jonah da hairi. Jahas adugi suwadi aina pairi. Nakoi na ibu halabadi nakoi sa mafam amada panduna noong madi soyduna siragani. Adugi mahuta aibu kalaw. Aikoi puna mafam asidagi isa-isagi lambi da chanakrasi. Jonah na amuk hairi. Aikoi na nangbu kalaba matungda nang na aikoi da soyduna laman kungani. Wahi asi taraga Richard na makoi da laman amata kumloy haina hairakpadagi sasa na Richard ta amuk hairi. Nang na mafam asida laman kumdribasu nang na hankraba matungda nangi babada complain tawduna aikoi bu kudong thiba tahangani. Richard na sasagi wa asi taraga wasaktuna kari amata tawhaloi haiduna thajahalami. Masigi matungda Jonah amasung sasana jahasta yawba arumba pochai khudingmak samudra aduda langtharami. Amasung Richard su jahas aduda kakat halaklami. Makoi ahumna jahas adugi mathakta karaktuna so aduna engine start tawnanaba haiduna tawbada engine adu start tawbu yaramde. Makoi ahum adu upai amata leitana aruba samudragi mayai aduda upai amata leitana leirami. Richard na yamna sauninglaktuna pomnamag asi nakoi anina thoganbani haiduna Jonah amasung sasada taisinarami. Richard na box amada thaknaba ising yabada ising adusu loiki. Asumna makoi gi chanaba amasung thaknaba ising phawba amata leisilakidre. Makoi na nong makhakini haiduna chanaba potchaising purakibasing adusu loiki. Chana thaknaba loikibana makoi na chada thaktabana numit kharani hauki. Nong Richard na usek ama phaduna uchek adugi I adu upai amata leitraduna makoi ahum thakminarami. Jonah di I adu thakpada hainaramde. Richard na hana yogi bottle ama purakhiba adu mafam aduda phanglaktuna yu adu makoi ahum yenaduna thaklaga aram khorangba adu kharada oirabasu phananaba tawrami. Richard na Jonah da hanglai. Aina isingda tadunu leiba aduda nahkiba phawbra. Jonah na khumlai. Nangondagidi karisu kite. Adubu nangi babadagidi aikoi yamna kiki. Maramdi nangbu sikre hairabadi nangi babana aikoi busu lemna tharoi. Asumna makoi ahum wari sanaduna phagi taunaraga leirami. Tanja aduda Jonah gi harpunna pan kiba makut adu yengbada yamna sathina soktuna infection oidun leirami. Jonah na magi anab adu sengdoktuna tumnabu hotnarami. Adubu asokba adu yamna kanna nabadagi tumbadi yaramde. Jonah gi matau asi uraga makoi anisu upai amata leitraduna sasana Richard tahari. Aikhoina Jonah gi asoko makut asi kaktat kidrabadi infection asi masada soidana changkiduna yamna sathibu onkragani. Richard na khumlai. Jonah gi makut asi karamna kakani. Jahas asidadi athoba khulai amata su yaudre. Nakhoina loina hundokiduna sasana upai ama tawduna bottle ama thugaiduna bottle gi akaiba likli aduna Jonah gi makut adu kaknanaba Richard ta pirami. Jonah na madu pumnamak adu yenglaga yamna kirami. Sasana Jonah da hari. Tangai fadana nangi anaba si kaktrabadi infection asi nangi nasada sandokiduna hena sathibu oirani. Masina maram oraga lahak siba phau yai. Wahi asi taraga Jonah na upai amata leitraduna magi makut adu kakannaba yarami. Richard na Jonah gi makut adu punsinduna likli aduna makut adu kaknanaba tawrami. Adubo likli aduna makut adu kaktatpa ngamlamde. Thawdok aduda Jonah gi I mayam ama thoklaklami. I sing adu Richard na collect tawrami. Mathangi sinda jahas adugi mathakta sasaga Richard ka wari sanaduna lerami. Richard na sasada hari. Jonah si sikrabadi aikhoina magi sa asi saba yagadra. Wahang asi tabada sasana khumlaklami. Yaroi madu oithokloidaba wani. Nangna kari mata kanaroidaba wakaldo khandabana hena phai. Ahingi matamda Jonah gi masa adu yamna kanna ngamlaklamde. Maram asina sasana Jonah bu yengsinbirami. Jonah na hairi. Ai puk yamna lamle. Aina karibata sadrabadi ayak soidana siragani. Wahi asi taraga Richard na yamna sauruklami. Maduda sasana Richard ta amuk sauduna tumina lehlami. Makoi ahumna lang jingnabagi game ama sanarami. Game adu da ngamdaba adu hatuna magi sa adu ataina chaba haina yanarami. Asumna game adu sanaba hobada sasana game adu ngamlamde.
Maduda sasana game adu amuk hana sanasi haibadagi amuk hana sanarami. Handaki asidadi Richard tu game adu damai thirami. Maduda Richard nasu sasana haiba adumna game adu amukka halaga sanasi haibada sasana yaramde. Aduga hairi. Hawjik sanakriba asina aroiba oikrabani. Maramasina amuk halaga sanaba yararoi. Asumna haibadagi Jonana Richard ki makhauri adu kakthatun halami. Thoktok asigi matungda sasana phamduna leiringaida Jonana chanaba khara puraktuna hairi. Aidina handagi Richard si siba ngaiduna leirakpani. Hawjikti masu sikre. Aduga jahas asisu yadre. Aina Richard ta pumnong asi lotun laikibani. Maramdi mahakna mafam asidagi hingduna chatkrabadi magi mapana soidana aikoibo lemna tharoi. Asumna hairaga Jonagi awonba matau ama urami. Madu uraga sasasu akiba ama poglami. Jonana jahas adugi generator fuse hapna naba chatlami. Maramdi jahas adugi fuse adu Jonana lauthokpa oirami. Fuse adu hapsinbadagi jahas adu thauba yaraklami. Sasana toksinaduna Jonabu jahas adudagi intharami. Maramdi mahakna aronba mawongda plan tawduna leiramba adu khanglakpadagi sauraduna. Jonana jahas adugi fenda tasinduna yamna sathina sirami. Madu uraga sasana jahas adugi engine on tawduna thawnaba tawbada jahas adu speed adu kankhalakpada sasasu jahas adudagi makhada taki. Asumna makhoi ahumna phatnadabana maram oiraga makhoi ahumgi thawai adu awaba kayaga loinana pumang mangki. Makhoina karigomba afaba wakal khalamlabadi awaba adu tadana hinglamgadabani. Masiga loinana film asi matang asida loisinki. Jurassic Park film gi actress na kumsi chahi gi Academy Best Supporting Actress Award phangkhre. Kuirabagi mamangda takiba wahini. Kainabu tokpa pokpa hunade. Wahi asi laibak ayambadasu sijinai. Saknairabi actress Darngi maramda wari sanarakpada amadi mahaki maramda critics singna nainarakpa matamda Darngi laibak amadi mahaki career de mamagi siyom nungda naupuri ngaidagi hauna semkrabani haina hainari. Wafam asi soidana taba matamda angakpa phawpigani. Thoidokna ngakpigano. Darn actress director amadi producer ama oinasu singthanariba asi atai kana sunate. Hollywood worldda maming leirabi film actor Diane Lade amadi Bruce Dern anigi machanupi Lore Elizabeth Dern kumja lising amaga chamapan humpu taret ki February tarada Los Angeles, California da poki. Actor actress ani asigi matam bakta amana amukpam yeng duna mangkiba mang adu ngasidi chap chana mang phawnarakpani. Mamaga mapagana punna kumina thiba The Wild Angels haiba film adu namlingai matamda mahak miron kibani. Film asibu makhoi anina yamna challenging oikiba role ngaktani haina hairi. Film asigi shooting plan tawdringai gi mamangda makhoi gi role adugi damakta preparation kanna tawki. Amana amagi mateng yamna pangki. Adugumna tanja adudagi Darngi punsigi mami ama laksin bahawkrabani. Darn bisak piklingai dagi hauna film haiba asida matwai luptuna laki. Mahakna film gi line asida thawai yorakpa ubada mahakpu pokpa mama mapanadi Darnbu actress ama ohenba pamkide. Mahaki wakal hongnanaba kanna haikiba laiki. Maramdi actor ama haibasi yamna sathina waba amadi masina karigumba chapchana mai pakpa ngamdrabadi punsida yamna awaba ama thengnagani haiba asi makhoina thajaki. Aduga actor ama oina mai paknabu hotnaba haiba asisu irai laiba thabak ama oide. Chumnagi formal education gi mawongdagi khenaba yamna lay. Laik oina kanna paraga mapung phaba actor ama hekta oiba yade. Mahaki taibang adugi nak yet culture, history, social munna khangba mathau tai. Amaromda nat saktamgi oiba chap chaba phirepka loinana mamutta hiram adomda khangnana bo hotna ba haiba sisu yamna maru oiba amadi tangai phadaba amani. Yamna challenging oiba profession singi manungda actor gi profession asisu amani. Creative ki idea yamna wangna leitaba yade.
mahaki wakal da uriba anauba taibangi saktam adu mahakna karamna mahak masagi body season aduna karamna energy ama haplaga puthokadagi haiba asi araiba thabak ama natte haina khanki mamutana machanupida phana yamna hairabasu darna yakide mahak soidana actor ama oige haina mama mapada wasaki mahaki aningba asibu kaihan bigano haina paumenki adugi sumathakta nongma mahaki mama mapagi daily routine makoigi sinpham adugi activities kaya aduna darnbu actor ama oinabagi akanba inspiration piki actor ama oiningbagi apamba poki masagi sahi taruk surakku matamda 1973 sahi adumaktada mamana kumba film White Lightning hairiba film asida apikpa angang amagi role lauduna film kumba hauraki masagi chahi tara manga surakpada lising amaga chamapan marifu nithoida khwaidagi naha oiba Miss Golden Globe Award phangba ngamba ama oiki yamna nungairibadi lising amaga chamapan marifu tara nithoida mahaki mamaga punna kuminaba film Rambling Rose haiba asida mama Dine Lepna Academy Best Supporting Actress amadi mahak masana Academy Best Actress ki nomination punna changminaki masimadi hauzik phawada mama macha punna Academy Award nomination changbagi record lairi kumja adumaktada mahak Best Actress ki award phangba ngamki Marriage Story haiba film asida darn kumsigi Academy Best Supporting Actress Award Screen Actors Guild Award BAFTA Award for Best Supporting Actress amadi Globe Award phangba ngamkre film asi lising ani tara mapangi August tara mapanda Venice Film Festival da premiere show utkibani loinana Telluride Film Festival lising ani tara mapangi August kuntra mathoi da utki film asi International Film Festival kayada mathang saruk yaba horki Toronto International Film Festival New York Film Festival BFI London Film Festival na chingba kayada mai pakna saruk yarki film asi marfu tara nithoi suba Academy Award listing ani tara mapanda nomination taruk changki madugi manungda Best Actress Best Supporting Actress Best Picture Best Original Screenplay Best Actor yauki listing amaga chamapan humpu tara humdoidagi film gi lamda khongta ba hawraklabasu mahakbu miyamna hek khangnarak ba hawkibadi listing amaga chamapan marfu manga dagini aduga listing amaga chamapan marfu tara phawba sida mahaki matam oiki matam asigi manungda puthorakiba Marks Blue Velvet amadi Wild at Heart hairiba film ahum asina mahaki mingchet urung khinmangam kibani mahaki career asi sembada mapung oina responsibility lauduna direction pirakiba director de David Lyons hariba asini David Lyons amadi darn ani asi yamna chusinaba director amadi actress ni haina ki mai paklaba Elizabeth Darn hauzik masagi chahi phana yamle adubo mahaki wakaldi inau tana leiri karamna miyamgi pukningbu pelan mangamgadagi amadi mahaki atopa masak ama utpa ngamgadagi haiba asomda yamna kanna pukning luptuna leiri